Nakalamaronda Ngarang numidang Kuki khutlai paiba singna Imphal East amadi Imphal West District tonganba mapham ahumda bom Yaona Nongmei Kapshinduna Akanba Mawongda Landarakhre. Kuki khutlai paiba singna chatharakpa attack adugi paokhum oina khul ngakpa singna handuna Nongmei kappada Kuki khutlai paiba mangagi mathakta shiramba yai haina panari. Presna pangba pau amagi matung inna Ngarang numidang Kuki khutlai paiba singna Imphal East District Pukhau Santipur mamang chingyang mathak amadi khamelok chingthaktagi bom Yaona Nongmei round kaya kaptharakhe. Amaromda Ngarang numidang pung mapan khara helakpa aduaida Kuki khutlai paiba singna Mark Hill lomdagi kongba maru fauba kumtharaktuna tampak lomda bom Yaona Nongmei round kaya kaptharakhe hairi. Nakalamaronda numidangi pung mapan rom taba aduaida su Imphal West District lamsang police station na konba Tyren pokpida su Kuki singna jangompai lomdagi Nongmei round khara kapsilaki haina pau asna makatari.